Wildlife Kanbada Eikhoi Pumnamakna Achouba Thoudang Loubagi Tangai Phadaba Lei HAINA MANIPUR Governor AJAY KUMAR PHONGDOKKHRE Forest Department Government of MANIPUR Studangasi Palace Compound Labour City Convention Center da Human Wildlife Coexistence Haiba Hiramda Pangthokkiba Humfadra Mathoi Suba Wildlife Week Celebration 2025 ki Grand Finale gi Mari Lenina Wafam Asi Governor AJAY KUMAR PHONGDOKKHIBani Magna Makha Taraduna Manipurda Malemgi Mafamda Tangna Fangba Sa Uchek Amadi Orchid Makhal Kaya Fangli Kaibul Lamzau National Park da Malemgi Mafam Ataida Leitaba Tangai Lei Masida Natana Tamenglong District None District Technopole District Kamzong District Amadi Churchanpur District da Himalayan Black Bear Amadi Sachiraba Himalayan Sun Bear Sing Fangli Malemgi Oina Sangba Ngakpigani Malemgi Oina Sangna Paibada Sakhangnariba Amur Falcon Uchek Asisu Tamenglong District da Choktaba Lakti Sa Uchek Sing Faba Amadi Umang Kannabagi Damaklam Damasagi Forest Department NGO Amadi Tongan ba Miyoi Singna Honaduna Mahausagi Kallasida Kaidana Ngakna Thamnaba Honari Haina Sumhangna Makataki Pangtukiba Thoramadu Manipur Chief Secretary Dr. Punit Kumar Goel Maruaiba Lengaki Makok Thongba officials sing Central Secretary for Samadi School gi Mahairoi Singsu Saryaki Thoramadu Wildlife Week Kamari Lenina Pangtukiba Essay and Painting Competition da Makok Matang Takraba Madi Constitution Takraba Consolation Takraba Singda Certificate Recitation Amadi Selgi Manasu Piki Lonina Miyam da Wildlife Amadi Forest Kannabagi Matang da Awareness Piki ba NGO Sing Amadi Wildlife Kanba Singda Su Selgi Manapiduni Kai Kumnabasu Utki